Nongmai kapsilakpada nupa ama sire nupi ama sokle hari Tamenglong amasung Kangpopi district ani gilonaba IT road ki Gobajang village da ngarang nungthil sakhang da basengna kapsilakpa nongmai maruna panbada Kuki nupa ama sire mahaki nupi na aru phibam da sokle hari press na phangba paw na hai thaudo adu ngarang nungthil pung mariga minute ni phurom tabada thokibane laikhidraba du gi mamingna haukholal singson kawi mahak laikan naram laba matung laikidabani haidi Gobajang village ki labukta haukhola singson mahaki nupiga punna thabak suringaida masakhang da basing nongmai kapsilakibane thaudok tuda makhoi animak sokibane haukhola laikidra matung mahaki nupi atu hojik aruba phibam da laikanari haidi FNCC na ngarang kanto sabal amasung lemakong singmangda Kuki na maitegi yum taruk mai thakiba amasung school ani thugairaga lut tawkhiba du yam thina sakhotabani haina serol ama thorakre ngarang kanto sabal gi mob adu da mobilize tawriba saitu SC gi NPP gi ex MLA candidate ke lobum mahaki sumangda khulai paiba kya laktuna leibagi mamin haina video ama social media sangda thaganarakre masina takpudi Kuki ki political leader khudemak lal hawbani haibada haiman bathokloi amasung masigumba larholupta senaba kayana lengaki mapimapa oiribana maram oreka ngasi Manipur gi phiba masi government na yengduna leiribane haibana singba warol kya phongdongnarakre Army gi naton sumangda kanto sabal amasung leimakhong singmang gi meitegi yum taruk mai thakre yum mai thabaga mari leinana Hanjang village ki sip yauna mioi ani fare haide sifaina phubada naha ama sayeng hiktokpa yauna mioi tarani pan sokhe haire Sifai yangon nama lairiba leimakhong gi 57 mountain division ga inak nakna riba leimakhong singmang amadi kanto sabal da leiba yumbu singna lanjena duna rulik camp ta leirak liba maitagi yum taruk army gi naton sumang da ifong phong na mai thadokre ngarang gi thodo sigi matang da Manipur lenga asise da yeklaga thamba cartoon ne amasung mit udraba lenga ne haina mai thadokpi khraba yum amage yumbu laiton jam ongbi bijeta na promising da pen da wafam sing phongdora khrei nomit kharani gi mamang da gi hawrduna Imphal West ki kanto sabal amade Kangpopi district ki leimakhong ga tainari ba mafam sing da Kuki singna kanto sabal tamna kumtharaktuna khongjang sangsilakpagi charang na ba phibam leiraklingai gi serakta ngarang kanto sabal ka tainari ba leimakhong singmang da leiba metegi yum taruk mathong khangdaba Kuki singna petrol haijilaga mai thakibane thodo se ngarang nungthal pung amaga minute kunlom tarakpadagi hauna thokibane yum singa si mai thabagi matang da kanto sabal ki khunja singna hai kanto sabal amadi leimakhong ga tainari ba mafam sida Punjab regiment na yot ki barricade khaduna leiribane masagi mathakta marol ahum thokna security force singna mioi amata changhandana ngalak tiba mafam ne adobo ngarang Kuki singna khongjang sangsile habagi paw amadi takhe masida leimakhong gi mitei gi yum sing leiriba mafam da mai khu karakpu ubadagi mitei amadi Naga gi khunja singna mafam asibu ngak selak liba central force singda hanglubada Kuki singna khongjang sangsanbagi tayar mai thabane hana khumlakhe adobo mai khu kairba adubu mai khu kariba phiba madu chingnarakpadagi nampuda yenglubada mitei gi yum taruk tangoi olaga leirambane masida senariba Kuki sing central force singna khudakta phaba punba tawram ki de haire thodo se thorakpadagi mitei amadi Naga singna central force sing leirabasu pendaba phongdoktuna mai kannaba laima kholomda changsilubada army yauna central force singna lambida bulletproof casper truck khamjenduna thatlaga changhan khide siphai gi thong asigi mayakta namduna changnaba honarakpada nongmai kapthorakpa yauna tear gas amadi smoke bomb sing masing thingamdana kaplakhe masung lisaina kanduna tanthorakhe siphai gi thong asida mitei masa taren palom sokhe soklaba singi manungda Sardar Patel rulik camta lerakhiba sinam Rohit Sahi kun apokpa laikhidraba SJNta leimakhong singmanggi sagan hikthaduna phaidingada laikanakhe atai soklaba singi manungda Lauriam pilot Sahi kunthra nipan amasung wahengbam Surchandra Sahi kunthra mangana singba yaukhe makhoi ayamba lisaina kalakpadagi sokpane yum singasi tangoi tana chaklaba matungda central force na losenduna thambadagi paw thengna phange haiduna fire service laktuna kanna bohanarabasu makhoi laktringagi mamangda yum singasi lawiyadana sakhi hairi Mahairoi lai sabi ama thauri yanduna siram lai
Nanumidang pung ni parom tarak pada patsoy PS na konba yuremba makhala kaida lebi MU da master tam lebi yumnam lan senbi chanu sahi kun gamari apokpa wai khamba ko bi meihwre ama mahaki yum da thori yandu na siram le hairi thaudo se ke matang da police na case ama lokhalaga laikhidrabi gi haksang ngarang rims ki mirror sang da postmortem examination tawraba matung imungi miyoi singda khusina khre hairi MP Bimol na thaudok thokpham da chatlaga Central Force ki parson sing takhat khre hairi ngarang nungthel Imphal West ki kanto sabal da irang na maram oiraga matang kuina mi leinadraba mitagi yum taruk kuki na mai thadok lamlaba matung mafam adu da ngak selaga leiriba Central Armed Police Force CAPF sing na kaisu tawkidaba amadi yum mai thabagi khoisaunaraba mitai miyam ki mathakta Central Force sing na tear gas kapa amadi lathi charge tawbagi thong adubu MP Dr. Angomsa Bimol akujamna kanna yanindaba phongdokpaga loinana Central Force da nakhoi leina matau karamna yum mai thahalibano haina takhakhre kanto sabal da mite gi yum taruk mai chak tu na miyam gi achoba iho ama thokrabagi matungda ngara numidang MP Dr. Bimol akujam masamak thaudok thokham da chatlaga mai chakraba yum singi imung sing amade mafam adugi mi singa unake mana mafam adu da ngak selaga leiriba Central Force ki parson singa su unake ngara numidang pung 8 makharom tarapwa da MP Dr. Bimol Kanto sabal da thungki mafamadu da leiriba Sakmai Police Station gi officer in charge amadi mafamadu da leiriba miyamgi unaduna wari sana ke madugi matung da mafamadu da Central Force ki makok thongbo officer sing wari sana na ba honaraba su mafamadu da tariba Central Force ki sipai sing na wari sana bagi khudong saba pikide mobile ki khuthang da wari sana na ba haraba su wari sana ning da bagi moong amada parson sing aduna tawbu moong sing laike mafamadu da leramba parson sing gi marakta gi khara authority oba parson amada MP Bimol akojamna ngasi thokiba thaudo adugi matang da hangke Bimol akojamna police su mathau tawba ngamdre leba sida khudong thiba ama lakpa matam da kana laklaga kanbigane Indian Army na khoi leina matau karam na yum sing asi mai thakibano haina security person aduga awai khum tawna ke tawriba khutimak video da loina uba ngaktane karigidamakta yum mai chakpagi mai khu karba phawdana khoina fairing tawdraga kona ona taina moongda yum mai thabagi khoi saunarba miyam da oina onsillaga fairing tawba amadi lathi charge tawribano haina Congress MP Dr. Bimol akojamna hangke adumupu MP gi wafam da security person sing masala thoknaba honabada achumba pakhum piba ngamkhide haire Nakala maromdana ngarang kanto sabal da thokiba thaudo aduda mathau tawriba Central Security Force amadi Manipur Police ani gi marakta chauna ongkhanaba su thokre report amagi matongena Central Security Force ing aduna achanmira naiba gi moongda chatharakpa thong aduda pendraba Manipur Police ki person singna Kuki singi mathakta su marar gi matongena tawpham thokpa action sing lawgadabani haibana chingba wafam sing phongdokhi haide Chandel ga Churachandpur ga phauna na ba nauna sariba thong ase thingjilagani haina CM na phongdokre Chandel district ki walkhu amade Churachandpur gi Singhiu khulani gi lona bada seliba Manipur river gi mathakta nauna saduna sijinaba hauraba khumli thong gi matang ase paumi singna hairaga khange thong ase gi matang da thijilaga haina simnase yunam khemchana khumlakre wafam singara environment department na paikhalakliba Singkansik campaign gi makhada socio-economic and environmental development society amadi editors guild Manipur na punna khosamna duna sangai thelda leba Suideski complex leba Olympian Park ya koibada unithau uyok haina mingthonba statuary oriba unithau sa thabagi thoram da siam na phongdokhibane panba yabadi Kuki jo amadi mar phurum na sel khaidana nauna sabani haba social media da viral oriba thong asi sabagi matangda mari lenaba authority dagi ayaba lokhiba leite haba wafam laikhabane loina na hanagi chief minister N Biren gi matamda Chandel district ki ke molnom da su authority gi ayaba yaudana Kuki jo phurumna sagalam khiba thong amasu makhatana sadana ba thingjin khiba laikhabane ngaragi thoram asiga mari lena na Naga micham taru hat khibagi matangda hangba wahangi pakhum piraduna CM na hai mihat asda senabani haiba mi mangagi manungda ani phare lemhoriba ahum asisu athubada phaba ngamlagani khalle irang asina maram oiraga Olympian Park asida miyamna lakningba phawdabane hojikti irang asi phagalaklabani na park asi ningthina semjinduna mahausagumna hangduna miyam lakhana bohonaragani haike lamsang SG MLA S Rajan Mari Lenamba department gi makok thongba seng police officer amadi EGM gi officer sing su sarugya ke haide Ya school da Mikhal Thengnaragani Laukthokrabi Thaunawjam Brinda yauna sagnaraba miyoi singna Congress da yaurokpada ngasi taramna okadauri
ꯍꯧꯈꯤꯕ ꯀꯨꯝꯖꯥ 2017ꯗ ꯄꯥꯡꯊꯣꯛꯈꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗꯁꯨ ꯌꯥꯏꯁ꯭ꯀꯨꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪ ꯆꯍꯤ 2027ꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯄꯥꯡꯊꯣꯛꯀꯅꯤ ꯄꯥꯅꯔꯤꯕ 19 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜꯗ ꯌꯥꯏꯁ꯭ꯀꯨꯜ ꯑꯦꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯤ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥ ꯌꯥꯎꯅ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯣꯡꯒ꯭ꯔꯦꯁꯇ ꯌꯥꯎꯔꯛꯄꯗ ꯇꯔꯥꯝꯅ ꯑꯣꯛꯀꯗꯧꯔꯤ ngasi pangthoknaba sem sareba thoram asige matangda Manipur Pradesh Congress Committee MPCC ki thaupuba amata hanglubada ngasi ki thoram asi nungthil pung ani tarakpadagi BT road ta leba Congress babanda pangthoknaba thorang tauri Congress ta nauna yarakadaba miyosing okpagi thoram ta hanagi Chief Minister amasung party President Okram Ibobina lusingani hairi party sida nauna yarakpada taramna okadoriba miyosing ki manungda Yashkul AC ki khakta natan thamaiban amasung atopa AC ki kharagi su yauri AC da mirep oigadaba mioi amadagi hena party da nauna sanglakpa yawgadawri punna mioi 3-4 suraba yai haina phongdoknarakhe party sigi senior MLA amada hanglubadadi ngasigi thoram hasda Lok Sabha ki party ki MP Professor Angomsa Bimol akoi jamsu saruk yagani harakpaga loinana assembly constituency amamamda Congress party ki mirep oiningba mioi amadagi hena thoraktuna party sida sanglakpa yawgadabane Miyoi singasigi marakta ama natraga amada party ki ticket piraklabasu punna mikhal thengnaminanabagidamak negotiation ki thabak singsu yamna kanna sathari hana phongdorakhe makha tanasu Congress ta yaujage haiba miyoi sing yamna leide adubu party sina screening tawbagi tangai phadabasu mayapnari hairi panba yabadi numit kharanigi mamangda thaunaujam Brindana mahaki yumda pangthokpa thoram amada lakadorba mikhaldasu mahagi Yashkul Assembly constituency da mirep oiragani hana laukthokkibaga loinana mahana mirep thengnagadaba party to the assembly constituency asigi miyamgi apambagi matungina lepkani haina su pawmisingda phongdokhibane kanglupki irang ne haina adumak lairabadi irang asi loiba nairoi haina Brindana phongdokhre Manipurda hojik thokliba irang ase ekhoina kanglupki irang ni haina adumak laiba taragadi loiba nairoi thokliba irang ase state na sponsor tawba irang ni khangba changi haina Manipur police ki hanagi additional SP Thaunaujam Brindana phongdokhre Brinda ki wafam asi ngarang palace compound leba lamyan ba sanglenda pangthokiba extrajudicial execution victim families association Manipur IFFOM linkhat kibagi sahi taratare subagi mapok kumon thoramda pa phongtokibane kumja 2029 da lalhauba pungot muthat kane haiba se fact encounter amuk horakadoribra haiba thimda pangthokiba foundation day ki thoramadu da panelist oina saruk yakhiba Brindana hai status da lalhauba namthanabagi mingda fact encounter tawduna mi kya hatkhiba do hojikti tonganba nakala maromda puthokduna mi kya hatpa tuppa khangnatana mi kya de yumda sangba yahandana lehale India government na ngasi phawda North East state singda yengsilba miyang asi karino haiba khangba ngamde loinana India government na awang nopok thangbada leiriba state sing asidagi lalhauba namthanaba kanna honarabasu ngasi phawba lalhaubagi ihogde adumak lengdana leiri hana su phongdokhe Meghalaya da guha manungda ising singnaba honabada sor phungkatpadagi manga sikhre hairi Shillong ki Lapalang area da leba guha amagi manungda mi manga sor phungkatuna laikhidra haina police na phongdokhre laikhidraba singa adugi manungda ani amadi Renjaha police station ki manung chanba mafam amada sariba private construction site aduda leba guha aduda thorakpa yadana laikhraba worker sing adu rescue tawnaba honaba masin manauni haike is Khasi Hills ki Superintendent of Police Vivek Shyamna hai thaudo ado ngarang midang pung 3:30 tabada guha adugi manungda pam amagi manungda ising thoknabagi thabak tawduna laikhiba laborer mari adu generator adugi maikhuna maram oiduna sor phungkatuna sikhibane labor sing adugi manungda amadi mapanda thoraktuna guha manungda laikhiba topa labor sing adubu kanna pohona khiba masimanaw adu kannana ba matengi damak laukhi adubu Maiku sing aduna maram oiraga makhoi thorakpa ngamdana adumak mafam aduda mathwai mangkhre hairi Saba loiduna sangaba tha taruk ta ngairiba lengake office ceiling ningkhairakre hairi yamlaba senpham kya changna saba loiduna sangaba tha taruk ta ngairiba Mumbai civic body Brihan Mumbai Municipal Corporation building ki false ceiling ningkhairakre Jogeswari da leba Brihan Mumbai Municipal Corporation da Assistant Commissioner Oriba Rupali Kadam gi leiba cabin gi hek wangmada hariba false ceiling adu nikhairakibane false ceiling nikhairapki thawdo adu da mioi kharadi leba phabadagi samnada khudong thiba amata nanghauki dabani hairi amarom da miyam gi khongat kiba
ꯇꯦꯛꯁꯀꯤ ꯁꯦꯟꯐꯝꯅ ꯁꯥꯈꯤꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯕꯤꯜꯗꯤꯡ ꯑꯗꯨ ꯁꯥꯕ ꯂꯣꯏꯗꯨꯅ ꯍꯦꯛ ꯁꯪꯒꯥꯕ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯅꯣꯡ ꯇꯥꯔꯛꯄ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯤꯕ ꯐꯣꯜ ꯁꯤꯂꯤꯡ ꯑꯗꯨꯗ ꯏꯁꯤꯡ ꯌꯨꯔꯛꯄꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯣꯜ ꯁꯤꯂꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯗ ꯅꯠꯇꯅ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯄꯦꯟꯗꯕꯒꯤ ꯋꯥꯍꯪ ꯀꯌꯥ ꯍꯪꯕ ꯍꯧꯔꯛꯂꯦ ꯍꯥꯏꯔꯤ꯫